अहानबदा मरुब पाउसिंग पिजरी इम्फाल वेस्ट की कांतो साबंदा कुकी मिलिटेंट सिंगना युम अहुम मई थाख्रे खोइशाउनरबा खुंजा सिंगनासु कुकी की युम कया मई थाख्रे कुकी मिलिटेंट सिंगा कंबाइंड फोर्स का अकन ममोंगदा खुथोकनरी इंडिया की होम मिनिस्टर अमित शाह ngasi नुमिदांग अथेंगबदा लागलबा यारी थांगमैबन एसी के एमएलए जोय किशन लांथेंगनबदा याउनबा महा की सिक्योरिटी पर्सनल तरागनिपाल मणिपुर लेंगाकता हंदोखरे कुकी लालौबा सिंगी थवोंग टेररिस्ट की थवोंगनी मियामगा लोइनना मियामगी अपामबदा थबक तौगनी हाइना हियांगलम एसी के एमएलए डॉक्टर वाई राजेश यामना फोंदोखरे इंडियन आर्मी अमसुंग कुकी मिलिटेंट सिंगी मरक्ता नेक्सस लेरे हाइबा खंगले हाइना ख्वाइरंबन कैथल फंबी इमाइबेल सिंगना फोंदोखरे इम्फाल दलैबा कुकी इन सखंगदबसिंगना मई थारमले का हेनबा अमांगतादी थोहौद्रे दोलाइथाबी पुकावदा कुकी मिलिटेंट सिंगना कापदा खुंजा अमा लैखिद्रे सिक्योरिटी फोर्स ना कापदा कुकी मिलिटेंट अनिसु लैखिद्रे अमदी इम्फाल ईस्ट अमसुंग वेस्ट मतम कक्तबा कर्फ्यू चथरी मैम खुरमजरी इलेक्टिव मणिपुरी पाउ मीटिंग ताबीबसिंगबु वांगखेम चनुराना तराम नोकजरी मियाम मपुंग इ पाउ पिजद्रिंगै मांगोइनना कोविड-19 गा मरी लेनना लेंगाकना पिरिबा एसओपी सिंग गाकना चटपिनबा खंगंजरी मियामना मतम पुंबदा मार्क सुपिबा खुदसा सेंगना हमदोपिबा अमदी मी अमगा अमगागी मरक्ता फीट तरुक लापना लेबिनबा खंगंजरी मसिदसु नतना कोविड-19 की वैक्सीन सिंग मतम चाना कापथोकपिदुना लाइचट असिबु लांथेंगनबदा अदोम अदोमसु थौदांग लौबियु हाइना इलेक्टिव की माइकैदगी मियामदा अपील तौजरी हौजिक मपुंग ओइबा पाउ मियामदा संदुकना पिजरी हौजिंग हाकी ममांगदा फंगबा पाउदा खुदलाई मतिक चाना पाइबा कुकी मिलिटेंट सिंगना इम्फाल वेस्ट के मनुंग चनबा सेकमाई केंद्र की मनुंग चन लेबा खुरखुल की मनिंग कांटो सावलदा कुमथरक्तुना मफम अदुदा लेबा मिटैगी युमसिंग मई थाख्रे हौजिक फावदा युम मरी रोम मैना चाख्रे मैतै खुंजा सिंगनसु कुकी सिंगी युम मई थाख्रे न्याकी ममांगदा मफम अदुदा लेरिबा मियोय नुपी अमगा इलेक्टिव गा सानबा पाउदा फोंदोरखिबा वाफम आई हौजिक तौइजे खुरखुल दैनेबको अखोइजी खुरखुल की मनिंगदा अखोइगी खुनथंगबदा कोऑपरेटिव आइना हौजिक मई थारकलेब युमसे हौजिक युम अहुम मई ताकपा हौरे मरी मरी ताकपा हौरे इचिगी मिंगम ताबी होइचे आई मिंगसे आई शिवानंदी खुरखुल दैनेबको होय अदो अंगांग मयाम से चेलागा हौजिक आई युमदा लैदिबको अंगांग मयाम लैदिबा सिलेदा अदो अंगांग मयाम जे लोइ कपपगा हौजिक लैदिबको आई नाजिदा लोइ कपपा लैदे अदो ममा मपासु लोइना मक्सी मयाम सिगी कन्नब होनबदा माई माई चेनग्रेदो अंगांग सिंजे मथों मनम खंजरे आई नाकिदा लैरि बकोय मुजी याम कप याव अंगांग सिकी बयाव तौ लैरि बको आई सा फबाई निकले हौजिक सि तौ फौ खंद्रे बको होइचे अदो अंगांग मयाम सिंजी खनबरसु वाले कुकी मिलिटेंट मयाम से अतके मतिक फते मोसी दे आर नॉट ह्यूमन दे आर एनिमल दे आर टॉर्चरिंग अस बोथ यू my community and minority cooking community both the people are suffering. All this is happening because of cooking militants. They are not human. They are beasts. They are beasts. I hate them. Kill India. All the cooking militants. Loy hatok yung anta thambiya na ako'y kramangam de. Ako'y maninga ako'y sendam tiranga kautruk tamoy. Sila tawri ba ito kaya yung nangalang itap sila iba. Itiri na ako
ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯍꯤꯡ ꯇꯨꯝꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯁꯦꯡꯃꯥꯏꯗꯁꯨ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯊꯣꯛꯇꯅ ꯂꯝꯕꯤꯗ ꯇꯧꯔꯤ ꯑꯗꯨ ꯑꯍꯤꯡꯁꯤꯗ ꯑꯩꯈꯣꯏꯁꯤ ꯊꯋꯥꯏꯁꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯋꯦ ꯀꯔꯤ ꯇꯧꯔꯛꯀꯗꯧꯕꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯇꯥꯔꯤꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯨ ꯂꯣꯏꯅ ꯃꯣꯏꯁꯤ ꯅꯨꯡꯁꯨꯡꯖꯥꯅꯔꯦ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯒ ꯂꯩꯔꯤ ꯍꯥꯏꯕ ꯑꯄꯣꯛꯁꯤꯡ ꯑꯍꯟꯁꯤꯡ ꯂꯣꯏ ꯆꯤꯜꯂꯒ can you please specify the number of house burned till now? ꯍꯧꯖꯤꯛ ꯑꯩꯅ ꯃꯐꯝꯗꯨꯃꯛꯇꯗꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯃꯣꯏ ꯈꯔ ꯑꯉꯥꯡꯁꯤꯡ ꯆꯦꯜꯂꯛꯑꯦ ꯑꯗꯨꯒ ꯑꯍꯟꯁꯤꯡ ꯈꯔꯅ ꯐꯣꯟ ꯇꯧꯔꯛꯄꯗ 3 ꯐꯥꯎꯗꯤ ꯆꯥꯛꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯍꯦꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦꯕꯀꯣ ꯍꯦꯟꯅ ꯆꯥꯛꯑꯝꯃꯗꯧ ꯃꯥꯜꯂꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨ 4 ꯁꯨꯍꯧꯔꯦ ꯍꯧꯖꯤꯛ ꯏꯆꯦ ꯑꯃꯃꯨꯛ ꯆꯦꯜꯂꯛꯑꯦꯕꯀꯣ ꯃꯥꯅ ꯍꯥꯏꯕꯗ 4 ꯁꯨꯍꯧꯔꯦ ꯑꯃꯨꯛ ꯍꯥꯏꯌꯦꯕꯀꯣ ꯍꯦꯜꯂꯛꯈꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯃꯩꯗꯨ ꯆꯥꯛꯏꯕꯅꯤ ꯆꯪꯁꯤꯟꯕꯁꯨ ꯉꯝꯗꯦ ꯑꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯅ ꯀꯟꯕꯤꯕ ꯍꯥꯏꯁꯨ ꯀꯟꯕꯤꯗꯦꯕ ꯂꯩꯃꯈꯣꯡꯗ ꯅꯛꯅ ꯂꯩꯔꯤꯕꯅꯦꯕ ꯃꯣꯏꯁꯦ ꯅꯛꯅ ꯂꯩꯔꯤꯕꯅꯦ ꯑꯗꯨ ꯅꯍꯥꯟꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯑꯝꯐꯥꯎ ꯇꯧꯗꯦ ꯃꯣꯏꯗꯤ ꯁꯨꯗ ꯂꯩꯔꯤꯕꯅꯦꯅ ꯃꯣꯏꯒꯤ ꯁꯨꯗꯣ ꯃꯣꯏ ꯈꯛꯇꯪꯒꯤ ꯁꯨ ꯑꯣꯏꯅ ꯂꯩꯔꯦꯕ ꯑꯩꯈꯣꯏ ꯍꯥꯠꯂꯁꯨ ꯃꯣꯏ ꯌꯦꯡꯉꯒ ꯂꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯁꯨ ꯃꯣꯏ ꯌꯦꯡꯉ ꯂꯩꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯗꯦ ꯍꯥꯏꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅ ꯍꯦꯜꯞ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤ ꯀꯟꯕ ꯉꯝꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯨꯀꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝꯁꯦ ꯃꯣꯏꯁꯨ ꯑꯆꯝꯕ ꯆꯝꯅ ꯑꯩꯈꯣꯏꯒꯨꯝꯃꯥꯏꯅ ꯍꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯦ ꯍꯥꯏꯕ ꯃꯣꯏꯁꯨ ꯌꯥꯝ ꯋꯥꯅ ꯍꯤꯡꯉꯤꯕꯅꯦꯕ ꯆꯦꯟꯅꯔꯦ ꯑꯁꯣꯝꯗ ꯀꯥꯟꯇꯣꯔ ꯁꯥꯕꯜꯗ ꯈꯔ ꯊꯩꯕ ꯌꯥꯎꯅꯔꯤꯑꯕꯀꯣ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯁꯤꯅ ꯈꯨꯔꯈꯨꯜꯁꯤꯅ ꯑꯃꯨꯛ ꯈꯔ ꯃꯇꯥꯏ ꯑꯣꯏꯕꯒꯤ ꯁꯣꯝꯗ ꯆꯦꯜꯂꯛꯄꯁꯨ ꯌꯥꯎꯔꯤ ꯍꯥꯏꯕ ꯆꯩꯔꯛꯁꯤꯗ ELITETVꯒꯤ ꯇꯤꯝꯁꯨ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯃꯤ ꯄꯥꯔꯤꯇꯣꯟ ꯀꯣꯟꯊꯧꯖꯝꯅ ꯄꯤꯔꯛꯄ ꯔꯤꯄꯣꯔꯠ Pariton, how do they reverse situation? Kaino, Todosi, Kama, and Tokibano, how do you from Sico? The father came and labor, and to have a high from a Silani, Siki equipped the label, Ingaro, Timai, Monda, and Saipung Amronta, died the Gigo. Militants give Yoshina, which you might have for Remakatana, Lema Kong, my Mitarapa, Madagi, Mutation, so Handuna, Mokogi Yunkara might have it, Explore from Kara, you might have it, although Vanda, Inoroxima, I be am I on the cookie, is done Gila, when it's in the mission that no one could already. How you going to talk about the Miosin, you know, so populated. She reported the number, Miosin, I do the Tonga for how I could not be in a Kamunda, Aduga, 4 years to play. The just spoke to them, Makata, May, Tari, Michael, the Thai, I don't was a company, but I see that security when I did Moy cooking me dancing the camp, I don't look up for Highland. And got security, Amadi, I have been security and a dick tongue, contact on a job. Thagachari Pariton, Makataba Pauda, Indiagi Union Home Minister Amit Shah ngasi numidang pung 7 rom taba matamda akanaba flight amada Imphal da thonglaba yari. BJP gi machin chatpa mana phongdorakpada hojik Delhi da leibak ki oiba achin mathabak khara leibadagi thengna lakadabani hairi adumakpu Delhi dagi phangba pauda mahak lakpa natraga laktaba chada yankhai leiri hairi. Panba yabadi Home Minister Imphal da lakpa tarabadi nakalani gi maikaida wari shanaduna waroishinamadi purakpa yai haina panarambani. Nakal Maromda Mahaki Kongchut Asagi Damak Security Akanba Jackson Tarang Lokot Padi Hokray. Tangmalban ACG MLA KH Joy Kishana Lanting Nabada Yaunaba Mahaki Security Personal Taraganipan Manipur Lengakta Handokray. Hiramasiga Mari Lenana ngasi ayu Paumi Singa Unabama Kuyatung the Leba Mahaki Mayum the Pangtokray. Paumi Singa Unabadu da MLA na Joy Kishana Hai, Hausigori Balam da Masiki Irang Asida, Miamgi Luchingba Moina Miam na Awaba Taraga, Yengduna Legada Banate, Haujik Lam da Masida Micham Miam da Kihan Kanganba, Awana Kayata Haliba Asina, Luchingba Moina Yengduna Legada Banate. Mahang na pariba MLA gi fam ipai puna thambiram banate, Thangmaiban Miam na Makoibungak Senaba Pipibani. Masige chap chaba mathau Miam gi Mahut Amoina Pangtokane. Irang ase laksanaba India government amadi Manipur government na kana honari makoi da leibak miyam na thajaba thambiyo. Imphal sahar ge tongan mafam singda irang thokpa asina security sing watpagi awaba mayoknare.
Maramasina city gi mafam singda yariba makai irang thoktanaba hotnaminasi irang thokfam oriba chinga tainaba mafam singda army forces sing changwa matamda leibak miyamna lambida thingliba si tawbidanaba appeal su tawke leibak asi kaihandana thamnaba hotnaba matamda aikoi amatoina sarugyaminashi haina mahakna makhatana appeal tawke the criminal sing anti social sing the gang aktok sanaba adugumba security prep matamdadi adum consider tawbe adu huji huji ki lori study koi security wall le adna koi central security force kausala deploy toru matam sida aina ai se ai tawroi ngana ai boina su ai thamjagre jaga jaga dagi mayam dagi MLA yankhai se kaidau lei resign taw kan yam haina pale sigi matang dadi ai gi MLA se ai gi paripuri gi pai pal mayam gi soto nate aina ores ipai puna thambiram pham nate thamibon praja mayam na ai se Tagat pirakpani hanjan including by election yauna hanjan ai se mari mai pahalakibani aduna any phirep lawu matamda ai bu mai pahan biriba thamman ri praja myam se makoi ayaba loga logani makoi na tawroi ba thabak to madura ai fanthana tawni aduna thamman myamna pirakpa thodang do madura ai chap sana aina pangthokani habise masing tang ai thamjage aduga nahansu yumda ai shade leitinga da I'm United Club ki mayam laga sini now CSL mayam laga ai firep bangame do ai di already more su reply ma return reply am pije gibini ai mayam su chage ai hana already ai firep tak na hangdinga da 19th May da ai printed electronic media da mayam mang da ai firep lok thok sagrabani punamak praja singtam nungsina leibase ai pandamni adubu Karigumba Manipur integration, whether it is geographically or internal administrative separation like that, I will immediately resign from my MLA and a public agitation joint or a sanction gani have from the Tamzagani Madu, I reaffirmed the way it Kuki lalauba singi thawong terrorist ke thawne Manipur gi territorial integrity kai basugya yaroi miham na pamliba pamasi fangjufaba peace purapa ngamloi masigi damak isagini haiba akhak pathamdana miyam ga loinana miyam gya pamada thabak tawgani haina hianglam AC ge MLA Dr. Y Radesham na phongdokre wafam singa singarang Kakching district ke manung chanalaiba sugnu area da thokiba nakalani irang da mayum makai thadoktuna lan general kraba miyambu changja fampidona langmaidong high school da hangliba relief camp gi fibam yengsinbagi khongchata MLA Dr. Y Radesham na phongdorakpani mahang na makata na phongdorakpada Manipur gi hojik oiriba irang asi ahanbada de kanglup ani gi marakta oirami adubo hojikti mitai ga kukelal hoba singa gi marakta thokpalal oire Suda laiba kukilal hoba singna su gi ground rule thugaiduna chetharagliba hingsa gi thawong asi terrorist ke thawong ne kuki militant singi su lauthoknaba Manipur lengang na hana su taksinuna lairi masigi mathakta ngase Union Home Minister lakadoriba asida akan mamongda su lauthoknaba taksin gani Natraga su gi niyom chapcha na ngak na thamgadabani haina taksin gani haina phongdorakle mahak na makata na phongdorakpada ngarang gi thodok aduda mioi kaya hianglam AC ge manungda Lanjelakpa seng khangna chanabagi yum da thamba yauna elang khang pokpida hana hangduna laiba relief camp da lanjelakpa mioi chamaram sukre Masida shunatana kudak yoiba relief camp ama ngarang langmaidong high school da hangduna mioi kaya ama changja fampiduna thamli makoi gi yaifana bagi tamak chana thangna bagi awat pa leitana ba ai samak yauna lekai lamda masigi miyam na honari makata na su makoi gi tang taba ma fangdruwa angam mateng pangani Ngarang dagi serau da mioi kaya ama kukilal hoba singna question duna lairiba sing hojik faba lautok pangamdana lairi makoi sing adu ngasi thoglakpa yaduna laglabadi game asina taramna okani makoi gi damag yumfam chafam awat pa leitana ba isamaki thau amani khana honagani haiba wafam sing phongdorakli Langmaidong High School da hangliba relief camp ta ngarang lanjelakduna changjafam lauduna lairibi nupi amana phongdorakpada Ngarang sugunu area da thokiba thodogadu nongalamdai pung aniga minini furom tabada kukilal hoba singna napat ki yum sing mai thaduna horakibani matamadu da sugunu thongkongda AR personal sing duty taduna lei yum mai thaba horakpadu da lairiba security sing adugi maikai dage makoi khamjina ba amadi handokina ba blank fire ma faba tawkide Makoina blank fire da oirabasu tawramlabadi yamlaba yum sing adu mai tharamdabasu yai asigumba AR gi thong asina makoida miyamna thajaba mata leitre sugunu area dagi Assam Rifles lothok piyu makoi gi mahutta state force sing thambiyu haina pen da wafam kaya phongdorakli
अहानबदे कांगलबनी यंगथिनबगी लान हेन लौरमी औजिक्ति कुकी मिलिटेंट सिंगा स्टेट फोर्स का यदि मैतै सिंग सोनब लान हेन दमाइना लौब यारे मरमदि कुकी मिलिटेंट सिंग सथरिबसे पूरा टेररिज्म की थबक तौबसे अखोय तन्ने यानिंगदे आई कंडेम तौई मणिपुर प्रजा पुनमना कंडेम तबम थौ आई सामसु कंडेम तौई मखोने तौरिबा अरानब थबक मखोय सोना दंदी सोयदन पीगनी प्रजाना सोयदन दंदी पीगनी से चेप थाजबनी अखोय सुद लेरिबा कुकी इसिन नाव सिंगना सुगी ग्राउंड रूल थुगाइरगा सुगी मखाद लेब नियम कानून चत्तना मकुत खुलाई पायरगा स्वरूपता थोरागा चम्मबा मैतै प्रजा सिंजे नोमै कापतना खोतना तौरिसे मसिदी याम लानबा थबा मनी अदुना सु लेबगा अर्थ थोक्त्रे अदुना ऑनरेबल मिनिस्टर होम लाखो मतमदसु हानसु अखोय तक्सनदुना लारे अखोयसु तक्सनगनी मदुदी अर्थ लेत्रब सुसे लौथोकदबनी हाइबा डिमांड से अखोयना तौगनी नत्रगदि सुगिनी ग्राउंड रूल मतुंग इना मखोय सुगी चप चाब नियम मखान मखोय मनुंग लेगदबनी खुलाई पारोयदबनी अखोय मिसम प्रजादा दुमी उतोयदबनी हाइबसे मसाना लेरे वाफमनी अदुना सु हंतोकदबनी नत्रग सुगी चप चाब रूल से थमगदबनी हाइबसे अखोय सरकारना मते तौफम थयने अदुमना थमजगे अहम सुबदा मियामगी अनिंगबा अपामे मतुंगना आई सामसु अखोय थबक तौजगनी मरमदि हारिबा पांदम मसे फंगदगदे अखोय पीस फंगबा ngमोय मियामन पामे पांदम मसे फंगना भरामदा आइगोंदगी रिजर्वेशन अम लेतना आई मयाम लोन चचगनी एप्से मोइना खितंग अखोय लेरे हाइदना मोइना तथोपिरबा नत्रगना करिगुमा मतंग गोबिरमगदि अदुक्याम युम सुमै थारमोयना खल्ले सेंट्रल आर्मी अखोय याम पेंजदे अखोय मया फाइबी मयाम थोगा अब मंगानसिना कोदा अखोयना असम राइफल तानसिन बने तानसिन दबे आते मोय लेना मै थारकुद मोय करिगी ना पीद्रिनोबा अखोय सेनबा लाइब्रा मोयना ngaga मै थाहलिब्रा अखोय खंगद्रेबा अदुगी पेनदना अखोय मेरा फाइबी मयामदा अखोय असम राइफल तानसिन बने हेबा मणिपुर गवर्नमेंट अदि लावे सेंट्रल आर्मी पीरिसे सेंट्रल आर्मी ना मै कदम लाखो मतन थासिन बिगनो तानसिन बिगनो अदगी अदु तौबिगनो हाय अदुबो सेंट्रल आर्मी ना अखोयगी मांगा मै युम मै थाराबा मतमदा मोयना लेफा उयुंग युंगदौना युंगबसे अखोय याम पेनजदे अदुना इंडियन आर्मी अमदी कुकी टेररिस्ट अनी खुदसमनदुना इंडिजिनियस ओना लैरिबा मैतै लोइसिनबा होनरे हाइरे हाइबा मयेक सेंगना खंबा ngamle मदुगी अचुंबा लंगला लजुन फंगले हाइना ख्वाइरंबन इमा कैथलगी इमा अमना फोंदोखरे वाफम असिंग असे ख्वाइरंबन इमा कैथल नंबर 1 दा पांगथोकिबा पाउमी सिंगा उनाबा अमदा फोंदोकिबने इमा अदुना मखा ताना फोंदोकिबदा हौजिक ओरिबा लमदम असिगे इरांग असिदा मिचर मियाम ngak सेनगनी हाइना लागलिबा आर्मी सिंगा कुकी मिलिटेंट सिंगा लेमिनबा अमदी मखोय मसेन पाउ फाउदो फाउजिन तौबगे चप चाबा खुदम चांगदम फंगले आर्मी अमदी कुकी मिलिटेंट सिंगना तौरकलिबा थौवंग असिदा लमदम असिदा इंडिजिनियस ओइना लैजरिबा फुरुप सिंगे मरक्ता नुंगाइनदनबा थोखनबा कना होनरे मसिगुंबा कया असि थोक्तनबा इंडिजिनियस ओइना लैरिबा फुरुप सिंगना आकी खंग लैरे हाइरबदी पाउ फाबिरउ मदुगे चप चाबा ngak सेनगने मैतै अपिकपा वाखल खनबा फुरुप नते हाइबा वाफम फोंदोखि लोइनना इंडियन आर्मी यानिंगदे कुकी टेररिस्ट लोइसिनगदबनी मैतै मुथतपा ओइथोक्लोय अमदी इबुदौ पाखंगमना याइफरे हाइबा खोलाव कयासु लाउखे असिगी अखोइना थमजगदोरिबा वाफम मसे ख्वाइरंबन इमा कैथेल सिंगी इमा सिंगी पेंदबा खोलाव हाइबा तारे अखोइना पेंदबा हाइबसे कैनोदा अखोइ चप चाना खंगे नहागोय चिंगनरे हारिबा वाफम से इंडियन आर्मी का कुकी मिलिटेंट सिंगा समनरगा मरु ओइना अखोइ इंडिजिनियस मैतै असे रिफ्यूजी कुकी मिलिटेंट सिंगी नमक्ता मखोइना सपोर्ट तौरगा अखोइ बु लोइसननबा तौरे हाइबसिदी मयेक सेंगले कैनोदा चेकोंदा आरएफ कांगबुदा मै थाबदा यावरमिबा मधु बोई सस्पेंड तौगेरा तौरोइरा अखोइ खंगदे नहांगोय थारमी बच्चरसिसु अखोइदि मखोइने हाइना लौदोरेबा मरमदि अखोइदा सिंचेप थादोरिबा अदुगा कुकी मिलिटेंट सिंगी केमदा अमु असम राइफल्स की मी लैरंबा मसे मयेक सेंगबनी अदुगा हाइरिबा सेंट्रल फोर्स की मी सिंगसिगा कुकी मिलिटेंट सिंगा पाउ फाउनबगी अखोइदा चप चाबा लोइनबा प्रूफ फंगे अखोइ पुथो ओइजो अखोइ ngमनेबा अदुना अखोइ इंडिया गवर्नमेंट दासु थाजद्रे अदुगा अखोइगी लेंगाक्सिसु लई हाइबसे अखोइ हाइबा ngमरोएबा अदुना हौजिक इंडियन आर्मी की स्ट्रेंथ अखोइ लोइनबा खंगबा वाफमनी
India Army ki strength na kari gi no moi mapanda ki Burma ki kangbu du na taksan lakpa PDF moi kari gi taksan mangamde kayam lu ba thabak no masi Indian Army da makoi na pai ri ba apaba kulai snipers mayam kadai dagi no Burma dagi moi puraga lak pro Burma dagi supply torok pro kadai dagi no sigi pot mayam se aduna koi sung tha jadre aduga hojing ma makoi na 1809 da changa kiba cookie do naturally moi akoi gi citizen on gre bodo akoi accept toraga matam khara gi akoi laiminna gre bada koi karim ta manung da koi ningai sangdana ba su lai gi de karim ta laite mase well plan toraga makoi na mabuk phatta badigi thoglak pangata ne haba adubu hojik makoi na thogla ibalan si da kari emuk sagale akoi ga hana karim ta su haidi nungsina da ba su laina da ba muslim akoi gi ichil inau sing kabui ichil inau sing maraka su moi sing chep thari ba kari gi moina chekon da dugu mathabak tawramli si kabui ichil inau gi maraka akoi sing chep tharak panatra Muslim na famja batu kana mukoi kadi ki petrol lupaga kadi ki langjaluri aduna akoi na hojik haijaga dori bu wafa masna kadi no haiba matamda akoi kabui gi ichil inau sing atopa phurup sing mase kari gumba chingna ba laitara gadi akoi da sugumba chingna ba ama leire akoi ge suguma mafam sokadore haitara gadi maitai akoi nga age haiba se akoi thamjare ba akoi mayam la aga nga age haba masida akoi singchep tharai ba ase akoi masi mawa lobiru kanu akoi masida adu yam pikpa wakal natte maitai aduna akoi hojik chauraba Indian Army ki khutpu yaungna kuki militant sing yausalaga tawrakma maitai loisanna ba lan se adu dia akoi India ge mapanda prithvi ge mafam khudemukta akoi laura ani maitai kallu indigenous oijaba akoi maitai se refugee oina lakjaba kuki militant sing da Indian Army na support tawraga akoi loisan gadore akoi help akoi mateng pangbiyo akoi leiba ngamoi dore isagi iramdam da akoi leiba ngamdre refugee kangbu da Indian Army na mateng pangaga akoi bu loisanna ba tawre haibase akoi masigi wafam je thangjaningi aduna hojik lan tawre hai taraga su akoi maitai oina pokhibani akoi bu hat ke so hat karka sanu akoi ge thaunadi halloi aduna hojik su akoi stand tawri akoi ge lengak na ngarang thongla iba order khitang thengman gre lenga ki order se kitang sakana thokpira magadi akoi da su kitang thongna do leiram gadabani lum kai loina bak tumme mi am loina bak sire sikanda lenga thokpira iba order se thokpi gre akoi depend re aduna masi akoi di lenga se lai haina laudoira laite haina laudoira masi madi lenga na adum khanbiro akoi gi kari wakan na phaujare ga habase aduna lanje hojik miyam da sinabiro lanje hojik miyam ga thengna jarage maduda ngamba ngamdaba akoi gi iramdam akoi na kan ba habase madu akoi gi irai bak oizarage masima aduna nupi singsu hojik loina bag yum dagi thokpiro nahan makai kadom da na launaramba mayam do ngasi dia akoi nupi lan gi damak da taseng namak sem saraga akoi haugan narasi aseng ba hum su nupi lan do hauna na ba akoi sem sarasi Hozigoriba Manipur gi fiba masida Indian Army amasung Assam Rifles sa thajaba thamtre habage wahule palaitre ngarang numidang su Mantripuki da leiba IGR South tage gari chathok sasin tawriba senglam da madong gi miyamna check tawge haba yadabadagi achoba irang thokre Assam Rifles ki kamuna tear gas amadi mobom kapage thawtok thokre Thaudok thofam dagi fangba pauda lamdam adongi miyamna Assam Rifles ki kambuna atopa furup ki mi hondok honjin tawba amadi pochai kaya pithok pisin tawre haiba pau fangba dagi khongjang adu changsilakibani gari macha gypsy singde check tawba yaba tohalaga achoba gari truck kumbana check tawba horakpada mamai laiduna chen kibadagi irang adu hengalakibani Assam Rifles kambuna numidang ware nongalaga wari shanasi haiba yadabadagi gas cell amadi mob bomb kapa horakibani Thaudog aduda asopan thokpadi laikide
lamdam asida nusi chanana laiminariba furupsing amata maitai furupna ngasi fawba hanthana yengba leite haina social activities elambam Johnson na phongdokre wafam singa se ke samthong elambam lekai da leiba mahaki yumda paumi singa unaba amada phongdokibani mahak na makha taraduna kanagumba kanglup amana tongan ba administration ama talagliba si oithok loidaba pandamne ngarang lengak na lawriba warep kuki militant sing terrorist ni haina phongdokiba du achumba wafamne Lengak asina ahan bani organization party amadi isa asina kona lakadabane. Leibak ki damak miyam gapuna chatminagani tangai fadrabadi thawai fawa ima leibak ki damak thabangamgani haike. Iminari ba mina threat tawrakanda chelakpa haibase aikhoigi kwaidagi laibak thiba aduguma thodok amani mase aikhoina aikhoigi phibam se kadaide leirige haibase isana khangnabagi tanja ama pirakpa aduguma tanja amani mase aikoi taraine logumsi aduga tungda aikoi mikap tho kanda sidagidi apunba manipur ma sakatpada karam machak changi haibase ngasanda ki thodo sina aikoi mikap tho labani aduna makha tabada aikoi section ma tai aduga aikoi khundane furup singasi ki marakta singchep haira kanda aikoina jati amabu atamnana madugi moida hatpa tuppa ki hanba natraga madugu lotion gi habigi wakhalon du laite kanagumba political class karana hanjan na oirudaba mangla namada Manipur manungda tongan ba homeland adigi tongan ba division talakpa lamdama sida koi ugrabani mamang thakta fail oigraba theory ngakani hanjan na masigumba khongthang ase tawrakana praja hato hanaba sinba se koi punna koi lemina se masida chingi achoba thawdang leiri chigli chinau singsu masida sida noina ba apan thokna wanganga da boni kumai yengba yade Manipur da furup Manipur da leba furup oitaragadi kom oigera chiru oigera Naga oigera, Paumai oigera, Tangkhul oigera, hujikti mapan thongna wangang batabane natragadi akoi kumai yingnarakanda aswoiba thinarakanda madugi lambi amada chalakanda Manipur apunba sakat paiduri kaidongada ngairoi thamoida leiba ge base Manipur kaiba yaro haibase sidai sida akoi phongna akoi thoga wangang ngambagi thauna du leibio adu eragadi leibak se akoi kanba ngamni aduna lamhen tu henba akoi ngarang leibak na logi warep tu ai maikai degi aduki matik thagat chai suda legera amada legera miyam onjelaga nongmai onjelaga hatpa tupa tawragadi madu miyam yekna bani laukthokpa tabani makhoi mathakta akhakpadagi akhakpa action lowbu ngambagi thaunado leigadabani madugi damakta akoi mayamda akoi yengba tari madugumba laurakanda da akoi shanti legani asigumba khulai paiba mapandagi changakpa akoi mitopni su hairi aduga makhoi singasi su akoi thidokpa ma changi bani adu matam Ngarang ahing babu parada leiba kuki in sakhangdaba singna mai tharamle thaudo adu ngarang ahing pung taraga mathoiram taba matamda thokibane Manipur gi fire service ki personal singna matam chana laktuna mai kanbadagi amangata kayadi thokitre Ngarang dolai thabi pukauda kuki militant singna nomaina kapada khunja ama laikidre mari amana aso panangkre security a kuthongna bada kuki militant anisu laikidre hairi Thaudoga sing ngarang ayuktagi numidang wairam fawpak nomai kapnaki khunlai paiba kuki militant singna yumai thapa haurakpadagi chanselubada sniper na kapakpani hairi Laikidraba miyoy adu pukaw 4 Judagi chahi taraga mapanlom suraba nupa machani hairi makata na combined force ka kuthokna ba kuki militant ani amasu laikidre haina pawasina makatari Cherak sida hauji wariba Manipur gi fiba masida Imphal East amasung West ngasi yoina curfew komthokpa laikidre Curfew komthok tabana maram oiraga kaithal kana kidre dukan sing thong lona khe pamdaba thodok thok tanaba akanba section tharang lokhat khe Chingmairong mamang maning apun banu pilup na sinduna Chingmairong da wakan mifam ama famkre wakan mifam aduga mari leinanas Chingmairong apun banu pilup ke secretary Yangkhom Sana Tombina phongdokibada haujik lamdam asida thogliba irang asina maram oiduna thoganingdaba thodok kaya thogliba asi lamdam asige mama moina thamoi shokna penjade ngasige paliba lengak asina su lawtho NRC chana halu santi fanganbiyu amadi Manipur gi saktam kaiba yaroi haike Karigumba hariba wafam sing asi thabak oina paikhalak tarabadi Manipur da leiriba nupi mayam gi achoba iho ama laklagani haina phongdokhe koi nupi sing koi yam ware khangbase maramdi karigidamta warino ngasi isa isu kayana khamang amdraba saina kayaga makhoina khulai su paijadaba makhota karigam su paijadaba training su tawjadaba makhoina ngasi gi laiba
लाल सिगी इहोसिदा मखोइना खाम ngamdaba chaina amaga loinani cha singsin tholakpase masi ekhu mama oiba khoina pendabaduna ngasi ekhoi santi pami haidana ngasi ekhoi laujabani loina ngasi cha singsina ahi nungtin midang khangdana ngasi gi khulai paiba hana chingtam ani de laiminanimba kuki oisnu naga oisnu adu tangkhul maitei ekhoi siam nusi chanana adumak laye adu masidagi ona tainabada barmesom dagi lakwa अखोगी मरोनसु सेंगदबा मणिपुरसु सेंगना ngang ngasi मणिपुरदा खुंदाबा मिसु नतबा मखोइगु मखरना इंझलागा हाना नुसिनना चानना लेरम कुकी सिंगदा इंझन बिरगा ngasi मणिपुर गी लाइबाको मणिपुर तंपाको हेना खुदुम चंझलकनी हाइबगी वाफमसे मसिमक्ति अखोइ सुया याजनिदे अदुनने अखोइ हानेगी नुसि चानना लाइमिनना मैसिना उसिंगा जुम नुसिनना लेबा पामी सिदगी अहेनबा तोंगानबा मणिपुर गी लाइपाकपो मणिपुर गी थाने देगी इपाई पुना थंबिनबा अखोगी लाइबाक मणिपुर पु खुदुम चनगनी हने चंगप खुदिमक्ति ngasi मणिपुर दा लेबा नुपी खुदिमंगना खुत्त खुलाई पाइदुना ngasi लांथिंगना मंगमगनी हाइबसे मसी अमदि अखोई पाउगी मरकथना अतेनबा ब्रेक मतंग लमिनसी Babina Diagnostics Manipurda ihan hanba oina ingsok lisingamaga chamapal marifuhumdoida linkhatki Masina, awang nungpok Bharata yamna pak chawna miyoy bagi ana layeng da darkar lakpa makal kayagi changyeng sing pangthoi. Mayamdugi marakta amatang palabada radiological investigation su mai pak na pangthokli. Wana hona jaba miyoy bagi sebani khana angam bathak da laibak thiraba ana ayek nanglaba kayagi mating pangjaba si sakhang biduna awang nungpok ta ihan hanba oina NABL gi accreditation pibirakhi. Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry, amadi clinical pathology, immunology, microbiology, molecular biology, amasung immunohistochemistry studies ki masing yamlaba automated analyzers. Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAc courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Break matungda mayambu taramukjari makataba pausing bizari. Hauzik thokliba Manipur gi irang asina maram oiraga Kaching district ke Kaching AC ke manung chana Palel area da leiba maitai singi mi paiba kongnaba Kaching AC ke MLA masamak Palel da miyam ga hinglairet minakre. Panbayai Palel area si Kanglup suna khundaba mafam ama oibata natana kuki singi achoba khul amaso maitai kulga khun thangnana leiba mafam amani. Mafam asida Kanglup anigi luchingba singna santigi wari shanaduna nakal animaktagi karigumba makal amatagi irang sagatana ba warem nakiba leibana ngasi fawba karigumba makal amatagi irang thoktana lakibani adumoinama ngarang sugnu area da thokiba nakal anigi achoba irang aduna maram oiraga Palel da leiba maitai singda mi paiba pokna kibani hairi hiram siga mari leinana ngasi Kaching AC MLA mayang nambam Rameshwarna paumi singa unaba amada fongdorakpada Manipur da thuba matamda santi purangna ba honaba haibasi miyangi mayut oriba aikoi ithongni kanagumba kharana Manipur asi tangkhai takragani haina mi paiba tawriba si tawbiganu Manipur ge geographical integrity amadi emotional integrity machet ama fawba kaiba yaroi Manipur ge machet ama fawba lawthokiba yaroi haina Union Home Minister su ngasima memorandum pisinduna akanba wafam thamgani Manipur kairak payaba fibam laklabadi miyamgi luchingba mo oina miyamgi ihul khangna thabak thauram khudimak miyamga loinana tawgani haiba wafam phongdorakli
Thobal District ke Salungfam Kulda Indian Army changbiraglanu icha singak se naba mama singda nongmai pibiro haina Salungfam gi ima mayamna khutta chaitu pairaga lambi thingduna kholau kaya laukhre ngasi ayuktagi hauna masing yamlaba Salungfam gi khoishaunaraba ima sing amadi naha kayana Salungfam nage wangjing taba intervillage lambi mafam ahum thongna thingjilaga khongjang changsinkhe Ima singaduna Salungfam da Indian Army changbiraglanu kuki militant singdagi army na hena kijare Micham kaya nongmay kangdana sijalakpa asida mama oibesing tumina leishinba ngamaktre mama singda nongmay pibiro haina kholaw kaya laukhe Kangogdana thoglakliba kanglukki irang asina maram oiraga tangai fadana asokpa nanglaba kayabu matam chana kalhounaba mathau tawjariba ambulance service singda ihau hauriba singna akaya toy thokhan biganu haina district hospital Thobalgi medical superintendent Dr. W. Ruhini Kumar na appeal tawrakli ngasi MS ki office ta paugi mifam pangthokladuna MS Dr. Ruhini Kumar na hai ngarang kanglukki irang ga mari leinana sugnu site amadi Thobal site ta thokpa incident singha asokapa nanglaba singbu puthok pusin taunabagi damak CMO Thobal amadi district hospital Thobalgi ambulance ahum sizinakhe Sugnu site ge asok pasing lawruduna district hospital da first aid piraba matung khara hena serious oba patient singbu Imphal tamna pukhatpagi thabak sing tawbani Adubu ngarang numidang athengbada pung tara khara helakpada Rims Hospital da patient ama drop tawraga halakpada ambulance ama National Highway 102 Kagwagi area adwaida ihau tawriba mioi kharana district hospital Thobalgi ambulance team ama aki tujungba fawhan biba pau pung amarom detain tawbata natana akaya toy thokhan birakpa si pumnamaki yamna laibak thiba amani Police na matam chana kanbiram dragadi he na pandaba thodosing su thoklamba yai maram asina asuk luraba asokapan asiana ge thodok toina thoklingai cherak asida mathau ningthina tawjariba ambulance driver singbu aki tujungba fawan biganu masina Manipur pumbada leiriba ambulance service tawjariba punamak tashu aki tujungba poklaktuna akaiba kaya lakpa yai Jingnaba lairabadi khamduna check tawbiu akai atoi thokhanduna aki tujungbadi pokhan biganu haina MS Ruhini Kumar na appeal tawrakhe Pung taraga minit taramanga tabu matamda adwaida lairamba mioi khana nogdana koi ambulance khame driver sina koi swana patient thamubuni halakpani habsi haiga ju ikhang khangogdana koi ambulance nung thagana thugai ba hore aduga maningi koi thonau kaigre driver side ki koi side glass kaigre loidana so adu munbigre adu manakpada leiba police mayam chakjalakana ambulance ki makhata nadi soingite aduga pung amorom kana detain toro matungda police undana volunteer ke ka toroga photo hand over toroga dai to dana koi driver sing asi khale aduna akoina yam kana apin tawningbudi leibaki asum uraba tampham asi ana mayam jaw matam asida ambulance ki role asi adiki matik jawi haiba driver sing asi ngarang padana mabuk thanda chakcha da bangatani aduna sam wana hona jaiba asida stop tawba sina moida ningan na bama wala kani loina akoi hostal ni natraga mani pumbagi ambulance service ta chu akai ba lakani aduna matung dadi yam kana ina apin tawjam inbasi matung dadi asigumba si tobiganu Kuki singna mafam kaya da chutharakiba thodok asida nongmai leptana kaplakpadagi fayengda leijariba khunja kaya makoigi oiba safagadaba manak nakpada leiba khul singda lanjenaba hokre Sugi marumda chutharagliba kuki lalhoba singna ngarang nogyai matung pung amadagi leptana nongmai round kaya kaplakpadagi fayengda leiriba ahal angang khaktana mioi marifurom henbana thawai tabu hinglagadi haiduna athengba ahingda lanjelakraba singbu lamsang bajargi praja mayamna chamjafam pikre Thodok asida lanjelakpada yaurokpi kumam gitabalina fongdorakibada fayeng amadi singdada nongmai kaplapagi chang hingalakpadagi lamdam asibu ngakani haiduna leiriba nupa singna makoi thawai tharabasu yai nakoi hingnaba chelo hairakpadagi mafam adu thadoktuna chelakibani haina fongdokhi da singkhong sida amuka somu haure moise madu dagidi aikoi se laifam jafam khangdre adu dagidi nipa singse akoi nga age noina thokpa thangnaba khun singsida chatlo aduga noigi leiro akoi so akoi gi thokpa ngakani haina adumain tawdana akoi se thoklae
ꯊꯣꯛꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯥꯡ ꯕꯖꯥꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯦ ꯍꯥꯏꯗꯤ ꯃꯥꯏꯒꯤ ꯂꯣꯏꯅ ꯃꯥꯏ ꯊꯣꯛꯄ ꯆꯦꯟꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯥꯏꯗ ꯂꯩꯁꯤꯒꯦ ꯍꯥꯏꯕꯗ ꯑꯗꯨꯗꯤ ꯂꯝꯁꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯪꯐꯝ ꯂꯧꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟꯅꯤ ꯑꯗꯨꯅ ꯆꯪꯉꯒ ꯑꯩꯈꯣꯏꯕꯨ ꯇꯥꯡꯖꯐꯝ ꯐꯅꯕ ꯆꯪꯉꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯒꯥꯔꯤꯁꯦ ꯈꯥꯝꯍꯜꯂꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯪꯕ ꯃꯇꯝꯗ ꯂꯝꯁꯥꯡ ꯕꯖꯥꯔꯒꯤ ꯏꯃꯥ ꯏꯕꯦꯟ ꯑꯗꯒꯤ ꯅꯍꯥꯔꯣꯜ ꯀ꯭ꯂꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯍꯧꯖꯤꯛꯁꯨ ꯊꯝꯃꯤ ꯑꯗꯨꯒ CM ꯕꯤꯔꯦꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯀꯔꯝꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯒꯗꯧꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯃꯨꯠꯈ꯭ꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯃꯤꯄꯥꯏꯕ ꯑꯃꯁꯨ ꯄꯣꯛꯑꯦ ꯑꯃꯔꯣꯝꯗ ꯅꯥꯒꯥꯂꯦꯟꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 10 ꯍꯦꯟꯅ ꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯂꯩꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯃꯤ ꯇꯝꯃꯤ ꯑꯅꯤ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯑꯅꯧꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯅ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯅ ꯌꯨꯝ ꯀꯌꯥ ꯃꯩ ꯊꯥꯔꯛꯄ ꯑꯃꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄ ꯑꯁꯤ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯦ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯁꯤꯡ ꯑꯁꯤꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ. Hello everyone, I am from Nagaland, married to a Manipur fellow, and live coexist and happily for more than 10 years. And suddenly, on 3rd May of 2003, all the coexist broke down, affecting daily life and causing public life under circumstances. The history of Manipur is so beautiful. All the tribes of Manipur coexist with each other until that 3rd May of 2003, when the new cookies from the Burma side started terrorism by destroying villages, burning down, and causing lives. We request the central and the state government to take immediate action, or we will stand for ourselves with our life in defense. And I strongly condemn this kind of brutal act of terrorism by the cookies. When the cookies were supposed to be grateful to the king of Manipur and to the Maitai, but they become greedy and want all for themselves, the jewels land of Manipur, pre-planning on overtaking the Maitai, the one who saved them once. lamdam asida hojing noma kangnana thogliba thoganingdaba thodok mari leinana ngasi sagolban patsoi ningthem kol amade kwakaichal thonau jamlekai na khutsamnana simduna ngasi kwakaichal thonau jamlekai community hall da wakan mifam ama famkre wakan mifam aduda sarug yakibi thonau jamlekai maka nupi khutki general secretary Thokjom Vidyapatina Fongdok Kibada, Haujik Togliba Kanglup Anigi Irangasi Atuba Matam the Lengana Warushin Bubirau, Netrabadi Lamdamasida Ladiba Imasina Irebaka Nabagi the Mak Horopa Ihoda, a thing but Piba Yaro Haike. Loinana Amit Sahana Manipurda La Patokliba Irangasi Warushin Puraktuna Hanagi Punsida, Hanjinduna Tangdu Laitaba Lamdamama Oinaba Hanabiu Haike. Santi that lay minaramba ichil announcing se tangdu laitana lay minaba amasung asaigi chingya tamyada kapna dana khona dana nomagi kangdana tang ahumdagi kapna raga mai thaba yauna huzik phawba leptana chatharakliba pot ase santi oina loisinbiba tangdu laitaba punsi ama phanganbiba adugi damakta phamjaba wakat mifamni ekoisu ngasaigi tariba paw thoiba thodok singsida pendaba mayam ama ga loinana mama moina Manipur imagi kano tawna isa singsigida makta thoksarakpani ado hairiba kano singsida ngasai pendrabani na mayamna lengakna tawriba Bharat government na tawriba pot mayamse aikoi gi damakta su kitang yengbire hairaga afaba mawongda Amit Shah ji na su lakpa matamda afaba haibadi haurakiba kano se karai dagino haibado mawong marin tana khangdok pire hairaga thidok pire hairaga madugi waroisin ama pusilakpagi Micham the no make up sin ba Missimina Kaya Togan ba Amati, you may talk about could like Piper Cookie Lal Hoba Amadi illegal immigrant Singbo, straight Langak Amadi La India Langakna terrorist ni Haina Lautok Labanina, Langakna Pifam Topa Cherak Atuba the PBU Haina, Kokomigi Media Coordinator T. Sommer and Drona Fondo Cray.
Wafam masing asi uripok yambem lekai da leiba kokomi gi office ta paumi singa unaba amada phongdokibani mahak na makha takibada khutlai paiba kuki lal hoba singna manung hanjin ba mafam singda leiba yum kaya mai thaba nongmai kapsin basingbu lengak na terrorist ni haina lauthokrabani na athuba matamda lakhot fam thokpa thodang pifam thokpa chairak pibiu haike Chairak sida lengak na internet thingiba asi achumba khongthang oide thabak tawriba exam thagadoriba satra singi form fill up tawba singda ayat apan kaya ama pire Maram aduna internet asi hangdokpinaba lengak ki pukning chingsilakli loinana me ahumdagi hauduna thoklagliba thokhaningdaba thodok kaya thokrabagi matung asi Amit Saha lakpagi khongchata kokomina taramna okpaga loinana athubada waroishin pubirakani haibagi thasaba thamle Kila lamu sing amadi illegal immigrant sin ki lai pai sing amisa miam da mapu oina maitai sir no kapsim duna misi mina ke athon ba ena yum kai athak thau ko maram oiraga ai state lenganga hai ba music se terrorist ni hai na lakhok khabarina india lekang so ko se terrorist ni hai na lakhok ko loina na ko da pham ko ko gi chera ko athu mo tam da bibina hai na ningsing jari loina na ko gi megi hamdagi thodo si thokada tha ani ki mamanga Tampak lagi memiliki singga license sing Manipur lenga ki home department ki makuk thongba official singi order amana maram oiga lokhat ki bagi kogi nungyoi bo hanto kari lei haibadu miyam da kogi masigi lenga kasina tashena khangan biu Nakalamaromda lamdam asida hojik thokliba irang asida iramdam kannanaba thoklagliba iraicha asokpa sing pukhalakpada leiriba hospital singna yariba makai free da laying biu haina kokomi gi coordinator Jitendra Ningombana phongdokre wafam sing ase uripok yambem lekai da leiba kokomi gi office ta paumi singa unaba amada phongdokibani mahak na makha takibada hojik thokliba isu asiga mari leinana tampaki mafam singda leiriba hospital singda iramdam kannabagi damak soklaba mioi singda free da laying biu haina appeal tokre amadi Kakching ge Jivan Hospital Moirang ge National Charity Hospital Nagaram ge Legal Clinic amadi Rims Road taleba Imphal Hospital singna free da laying bigani haina thajaba pirake hairi amadi atai leiriba hospital singsu mateng pangbiu haike Iramdam di kanan ukana mutunda so council ko ko matanda yari bom kai free the line bi namji apa madu ko mina abil to jeri mayam ginen khalmi daga aduga maruina huju le biliba munbuda le biliba mayam singi marakta ko gi kaksim da hangi ba jivan hospital aduga moirang da hangbiriba national charitable hospital adigi nagaram da hangbiriba clinic amadi rims hotel iba imphal hospital haiba hospital mari city Apun sudah korban, kuding mata si isusi ke mari lena korban casualty kuding mata haidare, asal kuding mata si free of cost lain ini hari ada berpilih apa si yang gemuk mereka bagi hukum ini mereka di kayak kuno bucari luna na naibiri ba atau hospital sini sunna lewat ke demokta koi lewat ke nana bukan bukan top kita coba apa di lain asal pun macam sehingga free the line ini na semua yang laptopiu haidna Manipur da hojik orekliba irang asina mafam kayada leita fam khangdana leinariba asiga mari leinana ngarang uripok AC ge MLA KH Raghumani gi yumda lamdam adong gi miyoi kayana memorandum piba changlubada MLA gi machanupa KH Churchill na mayumda gi nomaina kapthorakpada miyoi ani thina sokhan kibana maram oiduna mahaki mathakta police ki FIR ama laukhanaba haina uripok apunba loop ki publicity secretary Chingtham Namramna khutek piduna thadoropa cherol amana khangalakle Gerald aduna makha taraduna uripok ke MLA bu uripok ki miyamna total boycott tawba haina lepnare hairi ikop ning thau harawa thauga loop thaudam kanba loop thaudam amade thaudam maira paibi apunbana sinduna ngasi thaudam imoinu bazar da hojik thokliba kanglup ki irang asigi matangda miyam gi oiba wakat mifam ama famkre mifam aduda Manipur gi apunba saktam kaiba yaroi AR amade security forces ke thaudong seng yaningde Kuki MLA tara kudak tagi lauthokadabani Manipur da NRC chana halu kuki lal hoba sing dagi shu lautho kuki terrorist ke thawong yaningde relief camp sing da leiriba singbu hanagi punsida hanjil halu haina thaba placard sing sizinake wakan mifam adu loisilaba tungda laisang them bajar fawa wakat khongchat amaso chatke
Sibai Batalion kun lakan hai du karma mong the laibano. Kuki lalogo singu ngakthokena laibra mite ngakthokena laira mite hatkena halira karmano adu asengwam ta habiro masina ina pamjaba birena tumin laithoga karigino haji pakhumpiraktiba masi kasunata ba kharagi pendabo phongdokna moine tawriba thawongsi masi tasengna mohoi mabukningda aron bo akhalma khallaga mapanda sigumbai ta sarsi tawwa hobra na I thamoida de pungingda singnajabal lei masi pende tangai phadana manipurda ngasi khoige tampakta le minari bai pai sai silginau sing ngasi phawba nong tu sa khoi khana sai na bu toroktri karingbu taw khara su fataba ama na ani ne torag su aya amana khamjalaga kannaraga khoi yongminaraga hingminaraga chamin thamminarna khoi awana bu minaraga le minarakpani ELITETV News Channel asigoina miyamna email gi kuthangda ipau thabirakpa matamda email address info@elitetv.in da thabirakna ba khanganjari masida shunatana ELITETV da ipau phone number gi oina phone number 9402890982 da ipau phabirakna ba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow to binaba khanganjari loshilakpada maruiba pausing amuka napizari Imphal West के कांतो सावंदा कुकी मिलिटेंट सिंगना युम अहुम मई थाखरे खोइशांग नरवा खुंजा सिंगना सु कुकी गी युम कया मई थाखरे कुकी मिलिटेंट सिंगना कंबाइन फोर्स का कन ममौंदा खुथोकनरी इंडिया के होम मिनिस्टर अमित शाह ngasi numidang athengbada laglaba yari Thangmaiban ACK MLA Joy Kishan na lantheng na bada yaw na ba mahaki security personnel taraganipan Manipur lengakta handokre. Kuki lalaw basing ki thawong terrorist ki thawong ni miyam ga loina na miyam ga pamada thabak tawgani haina hiyanglam ACK MLA Dr. Y Radesh yamna phongdokre. Indian Army amasung Kuki militant singi marakta nexus leire hai bakhangle haina khwaramban kaital fambi ima ibel singna phongdokre Imphal da laiba Kuki in sakhang labasingna mai tharamle ka hen ba mangata di thokaudre Dolai thabi pukawda Kuki militant sing nakapada khunja ama laikidre security force nakapada Kuki militant anisu laikidre Amadi Imphal East amasung West ta matam kaktaba curfew chathari Hoju fabuge na de ELITETV na sandokchari ba Manipuri pau matang swaida luichere meeting tabiri basingbo amukana khurumjari